Leilon Vaiphei Khuldagi Faraga Hattokhiba Pastor Mannu gi yum Amasung School Dagi Lupa Lakh Taramari Romgi Pochai HURANKHRE Leilon Vaiphei Khuldagi Khulai Paiba Terrorist Khutpu Amana Mamit Amasung Makhut Pullaga Faduna Pukraba Matungda Mihathina Hattokhiba da Yaukhiba Laikhidraba Konsal Khuldagi Pastor Reverend Dr. Mannu gi Mi amata lainalaktraba yum amasung mahangna chalai jaramba mahai sangdagi punna lupa lakh taramariga lising taranithoi Romgi mamal yamlaba pochai sing taktuna HURANKHRE haina police complaint toropadagi FIR case ama register tawduna lokhatkre Thodosiki matangda CHEI police station da thasiki kungi nungtil pung 5:59 rom tarapada complaint report file tawrakiba laikhidraba pastor asigi manau nupagi mamingna paisho thiomai apokpa latpibau thiomai kawi mahaki complaint report asina police gi wakat libana thasigi manga Imphal East district ki CHEI PS na konba laimakhong chingmang da leiba Laikhidraba Iyamba Pastor Mannu gi yum amasung mahakna chalai jaramba mahai sangdagi mamal yamnaba pochai sing kuki furuki miyoi singni chingnaba singna HURANKHRE haibagi pau thasigi mangada laikai gi miyoi kharana khangalakhi hariba numit asida Leilon Vaiphei Khulda mahaki mayamba yauna nupi 12 ga punna miyoi 19 fakiba thodoktagi mi leinadraba mahaki yum amasung school asida kuki furuki di chingnaba miyoi sing changba uki amasung Makoina imungi potlam sing yauna mahi sangasigi mahiroi singna sizinaba educational material sing computer set sing electronic equipment amasung atai mamal yamba potlam sing HURANKHRE hairi Thodogasi thasigi mangada thokraba pochai sing asi HURANKHRE haibagi evidence amata matamaduda fangdabadagi police khudakta report tawba ngamkide HURANKHRE pokriba potlam sing asina hariba senfam asi oigani hairiki HURANKHRE singi manungda RO filter refrigerator school amasung yumda sizinaba washing machine ani computer set kuntra blanket amasung atai firol sing yamlaba kolik sing mahiroi singi notebook sing atai potlam khara yauna gas cylinder nipan battery ka konana inverter Epson printer syntax manga gas stove ahum computer gi window manga water heater stand fan taruk amasung lupa lising yang khairom piba generator amani hairi mahaki mayamagi yumasi mahak jauna nagamicham sing mamang thagi tara humdoida Leilon Vaiphei Khuldagi Faduna pukhiba thodokdagi changsinduna leibada akiba pokpa amasung safagadaba mafibamdagi yum amasung school asi thadoktuna leirakhibani Yamlaba pochai sing HURANKHRE school asi 57 Mountain Division Red Seal Division gi Army Headquarter ga somatagi meter chamaga yankhairom da maklapna na leibani aduga laimakhong police station dagina meter chonga rom da maklapnai school asi gi akoibada leiba khul singna Vainom laimakhong bazar henjang amasung mission veng na chingbani hariba khul sing asi mafam asiga meter chani dagi chani parom da maklapna ikoi question duna leibani hairi Thodogasi matangda police na BNS ka mari leinaba section gi makhada FIR case ama register tawduna lokhatpiu police ki maikai dagi thodok thokiba mafam thizin humjinbaga loinana yumgi potlam sing amanga ta thokalamba yauna school gi fibam gi matangda CCTV footage sing examine tobiu amasung atopa koibada leiba electronic evidence sing su yengshin biu haiki mafam asida army amasung police na patrolling chatpagi akaknaba matam sing su Khomjing biduna thodogasi da chenaba miyoi sing masak khangnaba honabiu haina su wakalakli thodogasi security force ki maikaidagi checksil hodaba thausadabadagi thokhibra haibidusu examine tawbibaga loinana logi matung inna lokhatfam thokpa thabak sing lokhatpiu haijakibani hairi complaint report asigi matung inna CHEI police station na case FIR ama register tawduna lokhatli hairi case asi register tawduna lokhatlaba matungda PS asigi sub inspector amada investigation officer oina bakushina baga lunana thizin humjin bagi thabak chathaba hokre hairi panba yabadi nagamicham taruk mihathina hatuk pibada nat yauriba Reverend Dr. Mannu amasung mahakal loinaba tha asigi tang tarada mihathina hatuk pirabadagi fanglaba matungda numit adugi nungyai matungda security force na Kuda hablaga James ki middle sangda puraklaba matungda postmortem examination pangthokrabani Haksang taruki postmortem examination pangthoklabasu United Naga Council, Naga People's Organization, All Naga Students Association Manipur,
नचिंबा नागा फुरुकी एपेक्स बॉडी सिंगना मियाद असिदा चेनबा मियोई सिंग फागतुना चेराक पीद्रिबा फावबदी हकचांग तरुक लौदुना मखोइगी अरोइबा मथौ मंगम पांगथोकलोइ हाइबदगी हौजिक फावबा हकचांग तरुकमक जेनिम्स की मिरल संगी रेफ्रिजरेटर दा हापतुना थमलक्लिबनी।